ngasi numida waram phone ki batuan tuan bisi phone singdigi maruebi I pausing myamna thamjagi ahanbada pawningkol pauksi da phone ki paw moina Mount Manipur semgatpada MP fundigi mating pangani Kuldip Raj Sharma UCM na satharakli igi khungul libigi sarwa moina Andaman and Nicobar da iningthau Kulasandra amadi Miyoi kungani thoibu British ki mayokta lal hawe haibagi damak lal pha oina thamkiba Mapam housing na Mount Manipur Yingsin bigi Kongsata Andaman and Nicobar gi MP Kuldi Raj Sharmaga unaduna sakot thorang wari sanakre UCM gi President Jai Chandra Kunthokjamna lusingba team aduna MP Kuldi Raj Sharma unaba Home Minister Amit Shah na English singani kunga mathoi gi October 13 Mount Manipur bo housing lairiba phiba masidagi international gi thakta semgat saganaba Laukthokhiba madi Andaman and Nicobar gi marakta mari senanabagi wari sanaki hari unabadu da MP Kuldip Raj Sharma na hai si oina center amadi MP masamakta thabira o mahakna angama mating tawgani maki MP local area development fund gi kai thoktuna semga sagatpada hotna bayaba hotna gani haiki hari magna makhatana fongdo khibada Andaman and Nicobar ga Manipur ga puwari gi oina thanaba yadraba wari kya lairi maphamasi Furup kayana khundariba mini Indiana amagumani maphamasida Mount Manipur semgatuna malemgi miyamna sakhangnaba hotnabada asabu thodang lei haba waphamsu magna makhata khiyadi makasa tarak poina to papawamna commando da gari na thomlamlaga senana bo hotnabana ha ani brown sugar ga kona na fare Miyoi ani na gari masama da nisagi polampu tuna lakpada police na khamadagi nanthoknaba makhoina haurakliba gari na commando personnel ama thomlambadagi commando personnel ama Sokle Police tagi nanthokuna sien khraban ha ani edu commando gi kangbuna tanaduna faduna sek tawrubada makhoi ani dagi brown sugar gram 13 su fagat pangamkhre Thoudok sigi matana police tagi phangma pawam gi matungina ngara nungtil pung ohum kumbi police amadi Bisnupur police commando gi apun bati mamana kumbi sagang lambi paringda wangu sabalda lambi da lakpa gari sing sek tawgi thabak sa tharingai singninga eba mongda naha ani gari masa amada lakhi Makoibu police na khamna na bakhangan matamda commando gi personal amada gari duna thomlamnaga thauduna sakhi Thoudok tu da soklaba commando personal adudi anisuba MRD gi haujuk Bisnupur police commando de attest tauduna leiba concept maniyai ma kawi ma haujuk Rims hospital lekanari police tagi nanthok tuna sien ge taupan ha ani dudi Kwaktha ward number 6 tagi Yakubam Hussein Ahmad Saikun apokpa Nasir Ahmad amadi Dimapur gi Samuk Kedima dagi Ketramim Rahul Saikun gani pan apokpa ngoktam kawi makhoi ani dagi tungan ba soft kefta hap tu na purakpa brown sugar sangaga taraga teruk fagat pangamle hari pharaba Miyoi ani du polam ga konana makhata buhang pong sathanaba kombi police ta sinakre haide hanasu pausin makhata na fongdorakli Makasa tharak foina kanglai paki maira news to phong mato pa pawkhrana poppy cultivation toramba sing tokpiro khulgi nithok singnasu poppy thana ba kanagum Miyoi amatada lampi be yaroi DC tengnopal poppy cultivation toramba sing tokpiro khulgi nithok singnasu poppy thana ba kanagum Miyoi amatada lampi be yaroi Manipur lengana war on drug 2.0 sangshili basida miyam puna sagat minasi amadi mipung kudingma aphaba masamau phaba mo helasi Plastic ki polam singlam da masidagi mapung fana muthana ba hona bada miyam punna thodang lominasi wapamasi walan developments officer horticulture and soil conservation Tenopal district na sinduna ngasi district asigi Phalbung village ki high school ground pangthoki banom yoeba district levels awareness program na saru yaraduna Tenopal district deputy commissioner DC Manuwam Singna phongdoki Cultivation of horticulture crops as an alternative to poppy cultivations in hills areas scheme gi makhara pangthuki ba thoramaduda DC na makhatana hai haujuk laingakna haksang sokningai oiriba plastic ki polam kya lamdamasidagi mapung fana muthana bu hona bada miyam punna thaudang lominasi Manipur lenga ki war on drug 2.0 sangsilakli ba khongthang asida Tengnopal district leiriba khul singna poppy cultivation toramba sing tokpiro khul gi ningthona su poppy thana ba kanagum Miyoi amata lampi be yaroi kariguma lampi ram thokla badi ningthaw du gi matakta ain goeba thabak lakhot keni haiki thauramadu saruk gya kiba balance development officer HNAC more lenin khwairakpamna thauramasiga mari leinana paumi singda phongdokibadi ngasigi awareness asina maru oina Phalbung amadi akoibida lairiba khul singna poppy cultivation toramba yarabus illegal oiba maramna asumba lambida laknabagi department asigi cultivation of horticulture
crops SM alternative to poppy cultivation in hills areas ki nauna lakpa scheme asigi makhar lana satluraba farmers sing asibu asum bolom da laknaba thoramasi pangthokpani amadi Manipur lengana war on drug 2.0 sangchiliba asida miyam puna sagodminasi amadi district asida leiriba mipung khudimang afaba masa maufaba ma ohelasi haikhena pawusna makhatana phongdorakli makasa tharak poina to papaw Manipur su Idul Zuha khumai paksana pangthokre Islam Learning Set Passing Asoba Kumayama River Idul Zuhagi Thoramasi Malem Gimapam Sing Islam Learning Set Passina Pangtok Nabagum Manipurus Parks and a Pangtok Nakre Idul Zuhagi Thoramasi Lam the Masigi Mite Pangal Muslim Singa Kundaba Mapam Singa Mapu and a Pangtonaki Ayu Angan Badagi Mercy Laktuna Mapugi Mapam Tauniza Bagaloinana Punasamin Takminaduna Harau Nungaiba Pongdok Nabana Thoramasigi Mapunga Satam Singaki Kumayasina lakpada Manipur gi Governor Laganesan Chief Minister N Beren yauna atai Minister MLA singamadi lanai lup kayana su lamdam sida khunda minariba mitei pangal isilinaw singi maphamda ye proposal pinarakli amaromdana Imphal East gi mapham kyada usara sahumlom thakre All Manipur United Clubs Organization amukogi Miyoi Makhar Imphal East District United Clubs Organization amadi Social United Club Organization Imphal East ki tuan mafam singda usara thabagi satharakpagi sarwa moina ngasi su Imphal East ki jeribam Wangkem Chiruyumpham amadi Wangkem Nongmai Lairembida usara sing thakre lamdamadugi club amadi maira paibi miyoi kya yauna pangthukiba usara thabagi thoramadura sarakna usara sahumlom thaki lakadoriba August taragamari fawbul leptana Imphal East tuan mafam kya rasu usara kayamarum makhatana thakigani haikhena pawsna makhatana spalakli amaromdana Imphal West khaktada petroleum gi mamol handakre Manipur gi apun district taragator ki manungde Imphal West khaktada petrol amadi diesel liter amagi mamal paisa mari handakre atai lemhoriba district amatada petrol amasum diesel gi mamal da ahong malaiti mamal handaba sina Imphal West da petrol liter amagi mamal lupa samaga amaga paisa kunga mari diesel liter amagi mamal na lupa marfuga tareka paisa taraga mari oikre Awang Nongpoki state singi oinasu Arunachal Pradesh natana state amatada petrol amasum diesel gi mamal ahong malaiti Arunachal Pradesh petrol amasum diesel liter amada paisa amagi sangda handakre haina supawks na phongdorakli atopa paw amadana aikhogi culture manghandana thamna bahona badana ha singe asobo Thoudang sangi Dr. Ranjan aikhogi culture sina sai gi phurup kanglu masak takpar asobo Thoudang lauri culture ga population ga yamna mari laine population masing hantaraglabadi culture su mutkigani wafa masing asi kangmong Sangeet Kala Mandal Sinduna Nambolgi Kangmong Maisnam Lekhaida Azadi ka Amrit Mahotsav Thoram gi manungjana pangthokiba Festival of As Avatar gi thoram da athoiba mithunglen oina saruk yakhiba Health and Family Welfare Minister Dr. Sapam Ranjan phongdokibani Minister na makhatan hai culture na miyoi bu khunayama gi masak takpada yamna sawu Thoudang lauri haibada haiman matholai tangkak aina lairiba punsigi tangkak sida hawgalagliba naharol singna ahalaman singdagi tungi lambida lakadaba sing khanghau tamhaubagi matamadu mangda tadun lairi maramaduna ikhugi culture gi masasi tung koina lehuna bamadi manghandana thamna bo hona bada lamdama sida lairiba naharol singna asobo Thoudang lawpham thu I haina su phungdoki ngasigi thoramaduda Padma Shri Awardee warepanaba Manipur State Cooperative Union gi president L Tompi Saksinga National Sangeet Natak Academy Award S Hemanta amadi Manipur Federal Academy gi Director S Berena Singmana athoiba mithunglen oina saruk yakhi haina pawsina supalakli atopa paw madanamo DFO Thobalna Gabrok Reserve Forest Area gi akoi being sinkre Thobal Forest Division gi manungsana Waithau Protected Forest ki area lamkhop sinduna kanglon kaina sajilamba yum kaya marum Forest Department na takthokraba matung Gubarok Reserve Forest Area ki tuan mafam singda su hokiba jun thada DFO Thobal na notice thaduna makhoi gi mari leina basi sang sing puthona ba khan khibaga loina ngasi Gubarok Reserve Forest ki akoiba DFO Thobal TS lokendro na lusing no koina satunu yengsin kre yengsin khongsara du mayai kaithel bit office ki deputy ranger L Dananjoy Thobal range ki ROS samngau Thobal gi wildlife warden W Ramchandra amadi ZFMC amasung Wildlife and Biodiversity Conservation Committee WBCC Manipur gi president Rabita Khelamamsu saruyaki
Puarok Reserve Forest ki tuan mafam singna sulam khopsinduna kanglon kaina yum sajilamba amadi farm tawsilamba singna matik saba se sang sing putho o haibagi notice amasu haukiba jun thada Reserve Forest area si ki tuan yum samaga maudrada piduna khangan khre hairi hena pausna makhatana phungdorakli atopa pawmana News Secretariat loisinna bagi matangna review meeting pangthokre Mantri Pukhida nauna semgaliba Secretariat ki hauji oriba phiba mamadi loisinduna miyamna khusinnabaga mari lainana ngasi Manipur gi Chief Minister N Birena CL lauduna review meeting ama pangthokre review meeting asi numit yungma matung CM Secretariat Works Minister Govidas Konthaujam mamadi mari lainaba department gi official singsu saruyaki review meeting aduda News Secretariat semga sagatuna loisindana ba honabada thengnariba khudongsa daba singi matangna su kupna khanane na ki hairi hena pausna phungdorakli Makasa Tarakwana Pandam Pauxi the Funky Batopa Marueva Pauna Mausagi, Lau Patapki, Surat Modern Leba Pumbagi Modelama, Werapayai, Modi. Prime Minister Narendra Modi Nangasi video conference Kutanga, Natural Farming, Conclave to Wangankre, Gujarat ki Surata Pangto Kibukan Clepa to the Surata Mausagi Lau Patap, Pakati with the Mai Park Rabalomiamasum Atopa, Stakeholder Punamakta, Saruyaba Uba Panki, Conclave to the Gujarat ki Governor amadi Chief Minister su saruyaki thoramadu da wangang laduna Prime Minister na haki ngasigi program asina karamna Gujarat na Amrit Kal gi pandam sing phangna balaiba ki phirepta lamjing bagi takli surana panchayat khuding de lomi hundraga mangana mausagi lau pathap sejna hanbagi mai pak pan lebak pumbagi khudam ama oiragani magna sarpan singna lauriba thaudang gi matangna wafam sing thamki amasum lau singu tawbada mausagi oiba pambai sejnabagi mai kaida mangda changsinna bagidamak thagatpa phongdoki Prime Minister na hai ningtamagi sai humdraga manga surakpaga mari lainana laibakna tungda lakadaba matam singda achauba ahongba sing purakna bagi yumpham thongadaba pandam kayada thabak paikhat pauki Lebaki Sokot Pigam Sum Kongzelasi Horakpam Sabka Prayas ki Wakaluna Sinoiri Masia Kogi Sokot Pigi Kongsat Sibulam Zingli Maramasina Gram Panchai Singna Larabam Sum Sotabasingi Yepa Taurangi project Sing the Marueva Taudang Lori Magna Haki local body Singa Panchayat Kuting Maktigi Lomi Humdraga Manga Kangatuna Makoi the training Amasum Atopa resourcing Panganduna Hen holding over the Asobo Taudang Amaloki Masina Panchayat Sangaga Yang Kaita Leva Lomi Lising Nifu Hen Mana Mausagi Lau Patap the Packet Pegi Pima Mohela Pangki Tentang na topa pom na kaksing wari the lem na laying bagi kem pangtokre Ideal Youth Association IYA kaksing wari na Ima Hospital kaksing kaitil kusam na dun no Miyoi lem na ana laying bagi asoba kem mama kaksing wari Kongoi Community Hall pangtokre hari Atopa pao madana Khangabo AC gi polling 35/8 ta har fangan kre Lenga ki yathang matung ina Khangabo AC gi manungsana laiba Lamlong Diamond Club na konba polling station number 35/8 na koliba ward number ahum da laiba Laumi sida lausangam amada har kg taret ki sangna fangan kre Maru oina lapu singi mari lena ba pata da yumpham moiraga yenthokli ba har asibu phangaliba kendra sigi MLA Suraj Kumar Okrambu Laumi Singna Thagat Pungdok Narakli, Makatana what Hori Bahar Sing Pibirakigani Haibigi, Aset Pathaza, Praza Sing Tamlakli. Makasa Tarapoina Topapa Mana, Uyaldigi Toksum, Hobigi Lambigi Nageta Usara Sing Takre. Ban Mohos of 2022, Makasa Tarapigi Sorogom Oina Tawal Forest Division Gimiang Makada, Joint Forest Management Committee, ZFMC, Uyal TY. DA Toksum Anina Puna Sindunangasi Uyaldigi Toksum Power kilometer Amagi Lambigi Nagieta Ohai Pan Yaun Usarakayamarum Takre Sohadi Amarum Dana Bar Amada Nongmei Kapada Miyoi Taragamanga Leikhidare Kulai Paiba Miyoi Krana South Africa Gi Soweto the Leba Bar Amada Open Fair Tokre Thoudok the Miyoi Taragamanga Syria Masumapana Sokle Hadi Levactiva Thoudok Singasi Nungai Matum Tokibini Mapamasigi Police na Hai Sakang Dabu Kulai Paiba Miyoi Krana Nungaida Bar Sida Sanglakuna Pamduna Lazariba Miyoi Singaduda Nomai Kapsin Kibani Kulai Paiba Miyoi Singadu Kudaka Thoudok Topa Madurigi Senki Police na Makatana Hai Makoi Mikia Lakibaki Haibadu Kamangamdri South Africa si Malem Guena Hingsa Tabolebak Sing Manunda Mani Say Kudingi Miyoi Lising Kun Hena Hatkipa Mapamni Soweta Hairiba Mapamasi Amuba Miyoi Singna Hena Namna Labor Mapamni Hairi Hen Supaus Napalakli Makasa Tarakpoina Topapa National Fish Farmers Day Gitoram Pangtok to Nangami Singna Mana Yentokuna
puning thawatkhre khara kanna honamine duna nga puthokpagi sang asi khara hengalabadi mapalamdagi nga pusilaktrabasu yagani susindro kunganithurak suba National Fish Farmers Day ga mari lainana Department of Fisheries na sinduna kumza inglisingani ga kungamatugi November sachat mangada mapal kangji bungna pangthokiba sahi goeba Fish Fairs cum Fish Crop Competition 2021 da mako mathang takrabasing ngamisingda manayin tokre lapu fatera dagi salam Rohendro Singana nga keji lising kunga mangaga satruka ama puthokibagi dama ahanba manakusinaki Thoudok dagi ningthaujam Basantana nga keji lising taragumde ga samaga maudragumde puthokibagi dama anisuba manakusinaki amadi thangadagi asok tongbramna nga keji lising taraga mathuga samriga yangai ketor puthokibagi dama ahumsuba manakusinaki Thoudok dagi basanta singabo indigenous ki oiba nga keji lising mangaga sahumga yangai ga nipan puthokbagi dama manasupiki Consolation Prize ta ngami kunamadi nga khwaidigi yamna puthokpa singi district officer ama amadi tamgi district officer amada su manapi duna puning thotkhi sahi gi oiba Fish Fair aduda nga puthokpagi sang keji lising maudra pandam thamada nga keji lak amaga lising kunga mangaga sawaga nipu puthokpa ngamkhibani haina su pawsin makhatana phungdorakli political gi oiba warep kya lawbugo loinana CPI state conference losinkhre Otopa Pawamada, Manipur State Council, CPI ge kungomdoi suba State Conference ngasi numit humni san manumita irabot paklam laida pangthoktuna losinkhre tharamasida M Sakhi A Lala A Singha amadi M Somorjina President members moikhi CPI ge Assistant Secretary M Joy Kumar Luwang thadorakpa siroramanai nini san manumita L Sutin Kumar na political draft report puthoktuna nainaki Report adu international, national amadi state ki political situation nainaki Comrade kulom na kupna nainarabab tungda pass toki amasum Comrade M Joy Kumar organization draft report putoki humni san manumita Comrade delegate kuntrarom na nainarabab tungda CPI na surinom liba miyam na Thoudok lawgadaba phirep kya lokhi political amasum lewa ki development gi matang na warep kya delegate singna pukhatuna private member gi oina pass toki kudamoina Thoudok district amasung Kaksing district ki voter kya vote lepa yadabasi parliament election da thoi maramaduna AST kendra da salhanbidana ba vote lepa yahanana ba lengakta taksin warep lokhi loinana aikhoi gi border kanana ba paktaknana nahasingbu employment pinaba madi S bar thamdana ba lengakta taksil warep lokhi Manipur bi special category status ki state ama ohendana financial problem lehendana ba kendra lengakta Action warep sloki ngasi aroi benumiki conference na state council marfugumari khanbagaloina na state executive kungamanga khanduna tayar ani khaktang leiba functionary sing khanki loinana Comrade L Khoiden communist theoretician bu yetna dana state secretary khanki assistant secretary da M Joy Kumar madi A Singha loinana treasurer da A Lala bu khanki haina su paus na makhatana phongdorakli makasa tharakpoina mapalam gi maruiba pawamana Sri Lanka gi Protesters singna president gi yumda lotuna thamlambani haiba selyam thengnare Sri Lanka lekang lenga ki mayokti ihau sagaliba Miyoi sina leba sigi president gi mayumda lotuna thamlamba yamlaba senpham kya thengna khre haina media report amana hairi social media da protesters singna lotuna thamlamba yamlaba seladu maching tv gi video ama share tawna rakhre phagalaba sel singadu leba sigi security unit singda khushina khre haina the Delhi Mirror gi se phone report khre Hauju Power of President gi laifam kanamatana khangmangamdri adubu mahak lakliba yumsakisa numita mafam thadoklagani haina thangja numiki numidang na parliament ki speaker Mahinda Yapa taukthokhi panba yabde leba sigi prime minister su mafam thadoksarage haina se pisinkrabani president amasum prime minister gi mahut oina matam khrari speaker na acting president oina legani Amaram Sri Lanka ki president mafam thadoklaba takshinduna khongjang loisingna president ki official residence ta akan birang hawrakiba madi Colombo da leiba yum mai thaduna hingsa phawa khongjang singchang silakhraba matungda Sri Lanka ki president Gotabaya Raja lakliba yum sakisanu mitama sagi phamdagi resign tawna bu warep laure haina leba sigi parliamentary speaker na laukthokre speaker Mahindra Yapan thadurakhiba video statement amada mahana hai Sri Lanka ki Raja Baksana
masana masagi famdagi resign tawragani haiba wafam khangalakle tha asigi sajat taragahumdai masagi fam thadona ba warep laukiba asi ing tapamongna sakti kusinana ba yanabagi damaktani haikenasu pawsna fungdorakle loisilakpoina ngasi state si gorib covid-19 update myamna thamjage ngasi goriba positivity rate si 7.6% habidi ngasi nauna miyoi kunga taret nauna covid-19 positive oba thingnare adugu miyoi sahungu yankai ge taruna nauna covid test tawki miyoi amata laikidabagi report lakti ngasi covid-19 positive oiriba miyoi kunga taret asi bisnupuri gi miyoi hum sandel gi miyoi ama impal east gi miyoi taret impal west gi miyoi taragomdoi kaksing gi miyoi ama Tenopal dagi miyoi ama Thoubal dagi miyoi ama puna miyoi kunga tare ni haina su report tawri hauji koina de myam paw matang se lusinjarage ama su myam puna anau bab te ngaminasi and thank you.